chahi kayagi mamangdagi miyoibana mina mibu ottaba seningai chaningai leitabagi awaba leitaba nampu sijinadaba amadi mana pamjaba du chathajabada thabak thoramda athingba pidabana chingba kayasi karamba matamda leirakadage khanduna lakle amadi hena khara khanthaba ngamba miyoi singna masi oithoknabagi lambi thiduna talaklibani mirol amagi matungda mirol ama asumna lisang sitna satharakliba malemgi itihas asida mathawna leiraba kayana mi koti kayabu maning makha tamba phangannabagi damakta thengnaduna lakli aduga kaya amasu lamthung asi phangnaba hotnabada thawaina pontha oikhrabane asumna mathang satharakhiba ihau asida khwaidagi hena achumba lambel pikhiba misak adudi Karl Marx ne mithoi mihelaba scholar amoina lam kayada thizin humjinduna loinana naihatpiraba miyamgi damakta masagi waijaba khibik thadoktuna lusingba oina thorakhi Karl Marx mahakna puthoklamba scientific theory Marxism ase revolutionary struggle changyeng tawduna yengbada mai paklabane mahakna taramapan suba sadaptida amaga punsinnaduna apunbagi sakti ama sagatke thangzadriba proletariat singbo magi honajamanna achauba political force ama oihalakhi Marx na yamna naha oiringaida laiphawgumna haidokhiba wahi sing philosopher na magi material weapon proletariat singdagi phangi proletariat singna philosopher dagi spiritual weapon phangi haikibado achumba oina thabakta pansinduna utkhi sunom liba miyoi singi ai phanabagi damakta Marx na puthoklamba philosophy asi miyoi ba samaj ka mari leinana puthoklamba waklon singi marakta khwaidigi hena achauba force pikhiba amadi itihas ki khongchatpo handuna mamai leihan kiba amani haibada haimanba thokloi samaj ta leiriba naihatpiraba miyoi singna makoina waribagi maram karimata khangjadana leirambadu mikap thohanbada Marxism na kayam chawba thodang lawkhibage haibado panduna loiba natte Marxism da yawriba maruiba masaksing dialectical and historical materialism political economy amasung theory of scientific communism na naihatpiraba singi wakhal amadi mityengda angakpagi masak oiraba awanba puraktuna samaj ta hongba puraknaba honakhibani Marxism da itihas ki oirakliba khongjel asida bourgeoisie singna sendong tanabagi damakta puthokpa labor force po exploit tawriba aduga bourgeois singna sendong kaya tansilakpaduna mahum chawkhalakpa aduga labor force singna punsigi kokpa ngamlaroidaba mawongda wari nangliba kaya asigi aronba kaya du nainari amasung karamna yolhingdagi nanthokpa ngamgadage haibagi lambi su sengna takli Marxism sagalakribasi Marx na itihas po pot ka mari leinanaba aduga Engels na surplus value gi theory puthoklakpadagi oirakribane loinana socialism haibasi yumpham yaudaba oithoklaroi ama oina leirambadagi science kumna fact kayada yumpham oiduna sagalakpani haibasi khangnarakhi hairiba yumpham asimaktadane Vladimir Lenin na Marxism gi doctrine asibu thabakta pansinduna socialist samaj ama sagatpada proletariat singna khwaidagi maruiba thodang lawi haibasi utpangamkhriba Karl Marx sumnatagi matik magul leiraba scholar ama oibatanatana revolutionary leader amani haibasi mahakna Engels kaloinana masagi class pu mayak sengna khangjadaba revolutionary proletariat singi ihan hanba political organization communist league linkhat kiba sina sakhini Marx na haikhi malem gi su nom liba singna apunba sakti sagat labatada mai pakpa purak pangamgani apunba gi sakti sagat na bagi damakta masamakna International Working Men's Association linkhatuna prithvi gi tongan balaibak singda leiriba sinmi singi marakta amatta oibagi lising na punsinnaba hanba leitana honarame
Marx amasung Engelsna communist-singgidamakta kadai phau honaramage haibasi malemgi su nomliba sing pulasi haiba kholau asimakna mayek sengna utli. Internationalist ama oina Marxna prithibigi atai leibak singda oiriba phibam kaya khudam oina Britain, India, France, China, Russia, America, Ireland na singbada thokliba kaya si kupna nainarame. Loinana mioiba kanglup amana leliba punsi marel nainabada prithibigi atai leibak singda leiriba mioi singa mari lainana nainarame. Marxna historical materialism develop torakpadagi miyamgi wakhalda chauba hongba ma purakhi. Lomi sinmi singna itihas sembane revolution na itihas ki gari ne amasung revolution haibasi class war dagi horakpani haibasi Karl Marx na taseng na utli. October revolution gi lamjing purel oikhiba amadi Russia da socialism sama sagat khiba Vladimir Lenin Marx amasung Engels ki asengba sebok ni. Mahakna Marxism bo khwaidagi wangba thakta pukhatpada chauba thodang lawkhi. Maram asidagi Lenin gi maming asi Marx tagi tongana khaidokpa yade. Leninism haibasina imperialism gi makhada loilam sandokpagi lengak leramba du proletarian revolution na maru phangna manghan khiba loinana mioiba samaj asibo capitalism dagi socialism lomda changsilakpagi doctrine ne. Hoziki matamda Marxism amasung Leninism tongana khaidokpa yadre. Lenin amadi mana lingkhat kiba Bolshevik party na malem masida khwaidagi ihan hanba socialist revolution mai paktuna purakpa sunom liba miyam gi shasan na sakthung pidong manaba samaj amagi saktam mayek lana utkhre. Aduga malemda oirakliba chawkhalakpagi ahongba kaya sigi marakta leibak ki top rajniti arthaniti amadi samaj ki phibam adu yengna socialism gi lambida Marxism Leninism nainaduna revolution sangsin pham thokle. Leibak amada socialism sagat khibagi mawong adu ikai dana atopa leipak amada pansinduna paikhatluba yade. Masi Lenin na yamna nganna hairam khraba wafam ni. Scientific communism gi yumpham tholamba amadi malem gi sunom liba miyamda anoba mangalama piramba Karl Marx. Ingsok lisinga magasanipan taranipan gi May gi tang mangada Prussia hana France ki manung chalambadagi Inglishinga magasanipan tara mangada German da punsin kiba Rhine province ta leiba Trier sahar da pokhi. Saharasi mamangai da Roman sing na lingkhatlambagi khutpham kaya ningsing purasing amasung church mayam amana atay mafam sing dagi tongal hali. Aduga lambi lamjaw da chatpada yamna toina thengnaribadi lairaba lawmi sing amadi sarkarna yokhatpidraba khutcha haiba singni. Asigumba khenaba kaya lairiba saharasida Karl Marx chaurakhi. Mahakki mapa Henrik Marx mahimasing yamna haiba pukchel chawba kumang chawsinba pamba amadi minungsi chen manupane. Mahak Trier da law practice torame amadi mafamdugi wayen sangi makok wairame. Mahakna leising Voltaire amasung Rousseau gi lyric sing thawai yauna nainarame. Karl Marx mapabu yamna luna ningjaba misakne. Mahakna iba chithi amada asumna irame. Ayasi matam sangna Trier da wael loisangi makok wairamba aduga masagi pukchel sengba amadi ain gi lamda khang hairaba leikidraba Henrik Marx ki machane. Henrik Marx na chahi kun subada Inglishinga maga chanipan kunthra nipan da liver naraktuna leikide. Maram asidagi Karl Marx ki mama Henriette Pressbach-na imungi bhar puba ngamnaba amadi macha mapan yokpa thakpa ngamnaba honarakhi. Karl Marx angang wairingai punsi nungai na lenkhi. Mahak piklingai dagi yamna phagi toganba wari watai sajinduna atabagi pukning sumhathanna liba hiba amadi anauba sanabagi mawang haudoktuna machin manaw sing amasung marup mapang singga sanaganba mita wairame.
Masagi chahi 12 suba matamda ing 1930 da Trier Gymnasium da ming chanduna lairik tamki. Matam asida Prithvi gi mafam mataida lengak lon gi lamda anoba onba lakpagi chaipu German da suphanglame. Chahi asimaktada France da July Revolution thoki. Aduga ing 1913 amadi ing 1913 dana Leon Select Industry da thabak suba sinmi singna makoi gi dabi taksinduna akan bai ho Europe pumbada thokhanki. German da su miyam gi marakta sel thumgi amadi samajik ki phibam sathina khena bahengalaklame. Gymnasium gi headmaster John von Wittenbergsna German philosopher Immanuel Kant ki yamna liberal oiba wakhalon sing adu satra singda mamut tana naineduna khanghalame. Masigidamakta police na mangonda akanba mitieng changlame. Gymnasium da satra kharadi sarkar na yadaba wari lairik pirame amadi sarkar gi mayokta iba saireng sing satra singda yentoklame. Makoina Prussian sarkar na Gymnasium sida political control thamnabagidamak tharakpo oja amabo matik chaba ikai khumnaba utpa yakhiramde. Satra moina Marx mana pamjaba subject sing ariba lon sing German lon amadi itihas ta thoidokna hei singba utki. Marx ki pithoraklaba magun sing mana Gymnasium thadoklamdaida ikhiba essay Reflection of a Young Man on the Choice of a Profession haibaduda yauriba masak sing aduna utli. Essay aduda mana mahak masa si miyoi bagi yai phanabagi damak kathokning bagi apamba phongdokhi. Miyam gi yai phanabagi damak masa kathokraba mi singbo itihas ta achauba mi ni haina singthane. Aduga malem masida khwaidagi nungaiba mi ni miyam bu nungai hanba ngamba misaktuni. Masigi chap chabagun Karl Marx ta chele. Royal Examination Commission na magi diploma certificate ta asumna i. Mahakasi ariba lon German amadi itihas ki subject sing da yamna haine. Angka chatnaba yana haine. Aduga France lon de thoina haite. Mahaki pithorak pagi kunna chap chana uthok pangamgani haina Royal Commission na makata na irami. Ing sok 1913 October thada ahanba waina Marx jahaz tongduna Bonn University gi damak khongsan ki amadi law faculty da ming chanduna tamki. Mahakna ukil oige khankhriba se angang weringai dagi hauna mapabu phidam nafam ama oina chet na khankibadagini. Bonn University da chahi ama tamlaba matungda Berlin University da hongki. Maramde Berlin University dana ain gilamda maming lairaba oja sing yaurame amasung academic standard su wanglame. Berlin da mahak mahi masing tambada pukning loblame amasung awabade mana tamliba ain gilairik sing adutana mana khangning libagi paukhum piba oithoklamde. Maram sidagi mahakna maranai oina history amasung philosophy gi lairik sing paduna lamma sida kupna thijin humjin ki. Mahakna Berlin dagi mapada iba chithi amada philosophy yaudana chaukhatpa purakpa oithokte haina iki. Ing sok 1913 ta Berlin gi demak trier thadokringai da Marx na Jenny von Westphalen haibi yamna masak matau phajabi amadi losing singbi leisabi amaga luhongnaba wa loinerami. Jenny gi mapa Ludwig von Westphalen na matamdugi privy councillor oirame. Jenny von Westphalen ing sok 1913 gi February tang 12 da pokhe. Mahakna Marx tagi sahi mari rom halame. Makhoi ani asi angang oiringai digi hauna loina duna lairakhibane amadi mapung marai pharaklaba matamdadi punsigi oina laiminanaba lepnakhe. Jenny asi Marx ki thoidok hendokpa pithoraklaba magun singbo ihan hana khangba ngamkhibi nupini. Mahakna matam madugi samasta sakhang maikhang bidraba amadi senthok lambi leijadriba Marx po magi loinaba ama oina khanbada na chungba phaukhide.
chahi taret chupna haina singnaduna leiraba matungda ingsok lising amaga chanipan nifu humdoida Jenny ga loinana luhongki. Marx na progressive oiba German philosophy mayam ama nainaraba matungda ingsok lising amaga chanipan nifu hogalakpada Hegel gi dialectical method pu chummi haina khanba revolutionary democratic thinkers singna lingkhatpa young Hegelian club ta yaurame. Makhoigi ideology de radical thinking dharma gi achum maran nainabana chingba samna hairabada samaj ta onba purakpani. Dr. Club hairagasu khangnaba young Hegelian circle asida Marx pu ka hena khang hairaba misak ama oina khanarame. Matamduda mahakasi university satra ma oire amadi atai club members singdagi sahi tarama pallom hena naha oirabasu mahaki mot singdi yaningna launarame. Club sigi publicity thaudang puba Moses Hesna Marx ki maramda sumna palle. Mahakasi hingliba singi manungda amatta ngairaba asengba philosopher ni. Misak amatada phauraba philosopher sing Rousseau, Holbers, Lessing amadi Hegel gi personality mayam ama punsinduna yauraba Marx ni. Marx na magi doctoral thesis kida makhan kiba topic ti difference between the Democritus and Epicurean philosophy of nature haibasini. Philosophers singi tongan mot kaya nainaraba matungda Marx na Greek ki lamyan ba materialist philosophers sing Democritus amasung Epicurus na irambasing nainaba thesis ni. Mahakna khaliba topic simakso mahakna reality dagi idealism lomda nathaiduna chatkhreba philosophy da yaningdaba adu mayek sengna utli. Maram asidagi mahakna maning tamna philosophy ga lengli paliba singi marakta lainariba mari loinana samaj ta hingba tabada philosophy gi thaudangna chingbagi maramda thijenki. Magi thesis ki wahudokta Marx na miyam gi maning makha tamnabagi amadi nungainabagi damakta awaba kaya mayokna khraba mythology gi hero Prometheus ki maramda irame. Loinana matam chuppagi oina mangondadi Prometheus asi miyam gi seva tawningbagi ithen pokhanba sakti ama oiki. English amaga chanipan nifu matoi April tang 15 da magi thesis ki damak Jena University na mangonda Doctor of Philosophy haiba upadhi piki. Masigi matungda Marx na magi thijin humjinbagi thabak makha chathaba amadi lai thajadabagi maramda journal ama puthokpa pamki. Adubo mahaki asa adu ningba thungkhidre. Maramdi Prussian sarkar na makhoi mayokta lepa philosophers singbu namthanaba honaki. Sarkar asina khara progressive oiba khabar phongba thinglame. Loinana young Hegelian circle ki members sing amadi opposition mindset lectures sing bo university dagi tantoklame. Makhoi bo khabar kagas ki editorial board ta yawba thinglame amadi Prussia gi laingak lon gi maramda prachar tawba thinglame. Asumna Prussia da academic freedom lehalamde phibamna yadaduna Marx oza oige khalamba wakhal adu thadokpa taki. Ingsok lising amaga chanipan nifu gi anganba sarukta sarkar gi mayokta thengnabagi maru oiba pambai se revolutionary journal na oirame. University da oza oinabagi khudong chaba phangdrabada Marx na Prussian sarkar gi mayokta miyamda lecture tawduna revolutionary amagi tawpham thokpa thaudang paikhatpa hauki. Ingsok lising amaga chanipan nifu ni thoi hogalakpada Rhine province ki sarkar gi mayokta lepa bourgeois singna periodical journal ama puthokpa horame. Makhoi gi maraktagi kharana young Hegelian circle gi club members singna chefong asi phongbada saruk yanaba haibadagi Marx ahanbada editor oina mathangda chief editor oina chefong si puthokpada maruoiba thaudang lauki. Mana kanna honabadagi journal asi sarkar gi mayokta iba maruoiba chefong amoirakhi. Mahak masagi article singdagi Marx ki mabudhi marau sing amadi awana mayok na bangambagi gun khang bangamki. Mahak ki article Debate on the Law on Thefts of Wood ta inakera khunba zamanda singna
su nomliba kangbubu naihatpagi mawang marik chumna nainakhi mahakki wahida asumna ikhi su nomliba mioising asi lairaba rajniti gi ithal yaudaba amadi lanthum leijadaba mioisingne mahakki sarkar bu amadi privilege class bu hunduna iba article singdage Marx ki mityeng asi idealism lomdage materialism lomda aduga revolutionary democracy dage communism lomda onsen khre haibu utle asumna Marx ki lamjing makhada chefong asi yamna thuna chawkhalakhi pong bohorakpada chefong asi loba mioi chanipan marifu manga dang ngairam tha magi matungda lising ani chanipan aduga tha ani leiragana lising ahum chamri maribudra da hengatkhi amaromda Prussian sarkar nasu chefong asibo kupna censor tawbaga loinana ibagi mawong hongdokna ba hukum tawki press bu censor tawbagi mayokta Marx na magi editorial da sumna ikhi nungti gi press censor tawba haibase wakhal khanba mioi singi sendong kakpane aduga subidabadi singbu yokhatpane censor tawna tha kayamarum Marx na magi editorial da Prussian sarkar bu chaiba toklamde magi mathang manaw naina chathaba article singda Prussian sarkar na micham mayam bu sumduna chaba mapot maral matpiba amadi namthaduna thambabu hunduna irame masidagi government na ingsok lising amaga chanipan nifu humdoi gi March 38 da chefong si thingnaba warep lawki chefong si gi shareholder singna sarkar bu hunduna chaiba toktuna sarkar da changjaraga makha tana phongthaba yabage ayaba lawnaba honarakhi chefong asida revolutionary ho sagatnaba honabadu yaraktrabada Marx chief editor oiba tokhi chefong siga samnarubadagi Marx na mioibana hingnabagi damak thengnariba lan singi manungda sel thumgi phibam samas ka mari leinaba samasya kayana hena maru oibadu khanglaklame loinana su nomliba singbu sel thumgi amari rajniti gi lamda namthaba leibaktadi lengak sasan tawriba kangbuna common interest yokhali haiba thajaba si aranbani haina puthokhi chefong editor oiba tokpaga loinana Marx maramdam Germany gi rajniti gi landa yawnabagi khudong chaba phangkhidre makha taba revolutionary activity di Paris ta tawkhi Marx na Paris ki damak German thadok tringaida Zeniga makhoyani gi lohongpham Cruz Nasta matam khara leiduna attribution to the critic of Hegel's philosophy of law haiba ma ikhi loinana mioibagi historical development thige harabadi mioibaga pot ka leinariba maridagi haugadabani haiba magi mot phongdokhi ingsok lising amaga chanipan nifu humdoi October thada Marx Zeniga loinana Paris ta thungladuna revolutionary struggle da masa kathoktuna awana kaya thengnakhi ingsok lising amaga chanipan nifu hogalakpada France ase Europe ki political amadi cultural center oirame taranipan suba shatabdi loisalamdaida Great French Revolution hokhibada lauthokhiba slogan sing liberty equality and fraternity ado senjau paibagi lengak lon makhada oithoktabadagi France ta anoba ihau kaya horakpa yabagi phibamda leirame capitalist samaj ta lanai sampati paisanba yabagi chanabi asina suri nomliba singbu sumduna chaba loinana ning tamba haibase supna tangi ina kaira khunba singtagi oiba kaya asidagi sinmi sing khutsa haiba sing amadi misam praja singi marakta revolution gi mai churame English namaga chanipan nifu hogalakpada Marx sunom liba singi yai phanabagi damakta khanba maruoiba misak kama oiraklame Paris ta Marx na aronba society kayagi mihut singa naksinna mari thamlame mahakna German worker sing maruoina marai paktagi rajniti gi mirot oina chelaklaba singa punduna League of the Just ko samsthana maling khalame Marx na sunom liba singi damakta kayamuk yamna khanbage haibado mana Fairwest iba city yamagi marol dagi khangi suri nom liba singi maraktari ichini naw haibasi chumnagi mingo oina kaunaba nate punsigi asengba marupni
aduga thabakna kansilaba makhoi gi hakchangdagi sandorakpa masek manganna aikhoida ngalari hairiba matam masida German gi afauba kavi Henrik Hen Mars ki chanaraba marup oirakhe mahaki saireng The Winter's Tale haibaduda miyamna loyam chabasingi mayokta horaktuna German gi samajik phibam ahongba purakpagi achet pathajaba thambadu mayek sengna uba phange mahaki wahaida German communist sing ase yamna wakhal khanba amadi chokthaba naidaba misak singni haina irame asigomba miyoi sing amadi makhoi gi matung inba singda German gi tunggi asa leiribane Marx na wakhal soithoktana amadi arepa amaga loinana theory kaya thijin humjin ba horakhe loinana samaj ama sagatpada sel thum amadi pot chai asi changdaba yadaba machak oirakpanina masi phangnabagi-damak class war amadi revolution haibasi tangai phade haina miyamda thanghankhe Ingsok lising amaga chanipan nifu marigi February haugalakpada Marx na editor oiduna phongba journal Dutch Franzogic Johar Butcher Paris ta phongba hokhe matungda Marx ki mamangda tariba thodangde magi theory socialist revolution tana miyoiba jati bo samaj ki amadi rajniti gi awat anai kayadagi kokpa ngamgani haibasini mahaki lairik A contribution to the critic of Hegel philosophy of law haibaduda matamdugi oiriba samaj ki phibam muthatnabagi-damak socialist revolution ama tawbada yamna maruoiba sakti oigadawriba si su nomliba singni haibasi mayek lana wutkhe hairiba matam asidadi yamna progressive oiba philosopher sing phawgana suri nomliba singbo makhoigi asa amata tawningai leitraba miyoi kambu amoina launaribane adubo Marx tadi samasta wonba ama puraknabagi asa pumnamak makhoida thamlame naha wariba scholar amadi revolutionary asige thabak thoram kaya sina Prussian amadi French sarkar bo mipaiba pokhalame France ta laiba Prussian ambassador na Prussia gi foreign affairs ki minister da Marx na magi chefong da Prussian ningthogi mayokte iriba singi maramda khanghalame masidagi Prussian sarkar na Marx po ningthode ikaiba piba amadi leibak ningthau yaknaba oibagi-damak Prussia gi simana lansilakpa matamda phajinnaba hukum thoklame ningthaugi mayokta iba Dutch Franzogic Jowercher coffee singadu sarkar na matkhrabaso Marx ki wakhlonde miyam paksana sandokpa horaklame Marx na capitalism samaj ki economic system se yamna scientific oiba mawongda nainanabagi-damakta bourgeois singi samaj da proletariat singna karamba mawongda hinglibage haibadu kupna nainarame Marx ki thabak singda achauba mateng amu oikhibasi Friedrich Engels na iba article Outlines of a Critique of Political Economy haibaduni article aduda Marx ki pukning chingsin kiba matangde means of production gi mapu lanai miyoi kharatana oiba amadi lan thumasi miyoi kharatagi khutta tungduna lai haibasigi matangdane maramde lanai sampati laitaba samas adu lairaba laitaba samas oigani asumna Marx ki philosophical criticism da tarakpa foldamak Engels na bourgeoisie political economy criticize tawda phangke Marx na puthokiba theory su nomliba singtana samaj ta wonba purakani haibado German da ingsok lising amaga chanipan nifu marida Sicilian weaver singna makhoi khusuman amadi yumlai karei phagat hannabagi-damakta akanba ihau horaktuna numit humni chupna sarkar gi lanmi ga thengnakibadusu theory asi thabakta pansinba yai haibadu mayek sengna utkibane Sicilian weaver singi hausina so England amadi France tanatana German da su capitalism gi system muthatnaba su nomliba singna sem sare haibasi takhe su nomliba singi damakta akanba khongjang ama changsinba matam masida Karl Marx na Friedrich Engels po asengba marup ama oina phangjakhe makhoi ani gi hanba unabase ingsok lising amaga chanipan nifuni thoida Colonsta Renes Setungi editorial office tani ani suba unavana ingsok lising amaga chanipan nifu marigi August da Marx ki Paris ta leiba apikpa flat udani Engels ki mathauna leiba
kathokpagi magun khankhibada leppa asina singba revolutionary amagi changdaba yadraba magun sing asina Marx pu sumatkhi amadi makhoi ani punduna theory kaya thijin humjinnaba amadi revolutionary struggle da maruoiba thodang launanaba warepnakhi loinana makhoina hena thijil humjilliba lam haibadi Marx na philosophical research aduga Engels na political economy da phanglakpa gyan sing adu punsinnaduna tunggi mironda pumnaunoba asama piki October Revolution mai paktuna prithibidi ihan hanba socialist samaj ama lingkhalamba Vladimir Lenin na Marx amasung Engels ki maramda sumna hai scientific communism asi scholar amadi revolutionary animakna puthoklamani aduga makhoi ani gi naksinaba mari se manglam chatki miga gi marakta leiba mari singi manungda khwaidagi hena kathokpagi magunna leitenglaba amani Paris ta thunglaba matungda so Prussian sarkarna Marx ki mathakta yengsinbadu leplamde Marx ki Cecilian Weber singi haubo support tawduna iba article singna Prussian amadi French sarkar animak sawhalame loinana French sarkarna Marx po pung kunmari gi manungda France thadoknaba hukum thokki bhara oinanaba araiba mapot masai yonthoktuna Jenny ga loinana Brussels ta chatkhi police na awata nei kaya piduna so Marx mana ningba mai kaidagi handuna chatkide Prussian sarkarna mangonda achauba sarkar gi pham pisinduna sarkar gi mayokte iraktanaba samna hairabada mabu leinanaba honaba du mana yakhide Paris ta tawbagumna Brussels ta so Marx na revolutionary struggle makha chathaki Belgium sarkarna Marx ta makhoi gi sarkar ga mari leinaba article sing iduna phongba yade haibagi athingba pibana maram oiduna journalist amo oina hingbagi damakta sel tanjaba phawba yahandre maram asidagi hingbagi phibam kudong thiraklabada Engels na marup mapang khangna chanabadagi sel thum khaijinduna amadi mahakki lairik The Condition of the Working Class in England haibadugi royalty pulapna Marx ta tharaktuna imung manunggi awatpa menakhi Belgium da honglaba phawada Prussian sarkarna Marx ki mathakta akanba mityeng changlame amadi Belgium sarkar da phawba pressure pirame maram asidagi Marx Prussian citizenship thadokhi aduga mapunsi chuppa lebak amatagi citizenship laukhide hairiba matam asida Marx ki imung manunggi mi singso sum hengalaklame Paris ta leiringaida machanupi ahal Jenny Brussels ta machanupi Yaima Laura amadi machanupa Edgar pokhi Marx ki imung manungna Brussels ta honglakpa chahida Helen Dimun Kaubi Jenny gi mapamda thabak ingkhang nomlambi nupi ado Marx khoigi imung manung loisinbada mateng pangba lakhi amadi mapunsi chuppa Marx ki imung manunggi mi amagum leikhi Marx na magi research work ta mateng oinabagi damak England da chathariba class war amadi lamdugi samaj ki amasung sel thumgi phibam thijin humjinnabagi damak Engels kaloinana ingsok lising amaga chanipan nifu mangada chayol kaya marum England da leikhi makoina Manchester da leiduna classical English political economy punna nainaminakhi aduga Chatham library da atai leibak singda phangdaba lairik kaya pabagi khudong chaba phangki Brussels ta halaklaba matungda Marx amasung Engels na German ideology kauba lairik kama ingsok lising amaga chanipan nifu manga nifu tarukta iki lairik asida maruoina nainariba wafamde basic principles of the materialistic conception of history theory of social development dialectical materialism amasung scientific communism ne asumna Marx ke anova philosophical outlook haibadi itihas po pot ka mari leinana yengba aduga Engels ki surplus value ki theory ani punsinduna scientific socialism puthokhi Marx ke marop French socialist Paul Labarthe na Marx amasung Engels na puthorakpa samaj horakpagi theory asina mahak masabu kayamuk yamna mamit panghankibagi haibagi matangda asumna palli ihan hanbo oina aina aigi punsida
ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖ ꯍꯧꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯁꯃꯥꯖꯀ ꯄꯣꯠꯀ ꯂꯩꯅꯕ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯥꯔꯛꯁ ꯑꯃꯁꯨꯡ ꯑꯦꯡꯒꯦꯜꯁꯅ ꯏꯅꯧ ꯅꯧꯕ ꯁꯃꯥꯖ ꯍꯧꯒꯠꯂꯛꯄꯒꯤ ꯊꯤꯑꯣꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯈ꯭ꯔꯤꯕ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯂꯝꯖꯤꯡ ꯄꯨꯔꯦꯟꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ, ꯀ꯭ꯂꯥꯁꯤꯀꯦꯜ ꯖꯔꯃꯟ ꯐꯤꯂꯣꯁꯣꯐꯤ, ꯀ꯭ꯂꯥꯁꯤꯀꯦल इंग्लिश पॉलिटिकल इकोनॉमी, फ्रेंच यूटोपियन सोशलिज्म, फ्रेंच रिवॉल्यूशनरी डॉक्ट्रिन ऑफ क्लास स्ट्रगल न चिंगमने। अदुबो लाइबक थीबदी हाइरिबा लाइरिकसिंग असिबु फोंबिनबा पब्लिशर लेतबदगे मखोइना हिंगलिंगै मतमदा फोंदोकपा लाइरिक ओइना उबा फंगखिद्रे। इहान हानबो ओइना लाइरिक असि इंग सोक लिसिंग अमगा चमापन कुंथ्रानिथोइदा जर्मन लोनदा सोवियत कम्युनिस्ट पार्टी सेंट्रल कमिटी की लमजिंग मखादा यूनिवर्सिटी ऑफ मार्क्सिज्म न फोंगलखी। अदुगा मथंगी चहीदना लाइरिक असिगी रशियन एडिशन पुथोखी। मार्क्स अमसुंग एंगेल्स की द जर्मन आइडियोलॉजी असि सुनोमलिबसिंग अमदी सेंजाव पाइबसिंगी मरक्ता क्लास वार थोलकपा लोइनना मियोइबगी वाखलदा कदाई फावब खंथदुना सोशलिज्म हाइबसि चुमनतगी मंगनते अमदी सोशलिस्ट डॉक्ट्रिन असे सिनमी कांगलुप की वार की तोंगान तोंगान बतंककसिंग मयेक सेंगना ताकपा लाइरिकनी। मखोइना पुथोकलंबा समाज सेमगलकपगी थ्योरी असिबो हौजिकी मतमदा हिस्टोरिकल मेटेरियलिज्म हाइना खंगनरी। लाइरिक असिदा अतै मखोइगी ममांगी फिलोसोफर सिंगना खुंबा ngamdaba पाउखुम कया साइंटिफिक ओइबा मवोंगदा फोंदोकली।